Paukshade impum uiba mar uiba pau kharap det tukjare. Sri Lanka ki mafam tangtokraba President Rajapaksa Thailand da thongkre. Sri Lanka ki mafam tangtokraba President Gotabaya Rajapaksa Thailand da thongkre. Loidana matam khara lepak asida sangjafam logdunda leiragani ana official source samana phongdokle. Haukiba thada Sri Lanka da economic crisis mayuknabadagi protest tawbagi khongjang changsileba yamra president ki official residence amadi mayumda thomjilaktuna attack tawsilakpadagi July tara kamari da Gotabaya Rajapaksa na Singapore da chenkraba matung ikan kanadna president ki famdagi mafam thadokibane Haukiba sayum budra rom asigi matam asida Sri Lanka da mamangda mukta oikidaba mawong abada economic crisis mayuknaduna laglibane mamangda military officer oiramba US na president ki famasi Mitram da mafam tado kiba ahan buwaire aire. Thailand ga authority singnadi Rajapaksa na political asylum launa na patharang tawba laite madam kharagi oina leina bane. Masidi humanitarian oiba isoni madam kharagi oina Thailand leina na bagi wafam di yanare aina Thailand ge Prime Minister Prayut Chan-o-cha na phangthokli haire. Makatarakwa atopa pauda Taliban gi cleric Sheikh Rahimul Haq Haqqani Kabul da bom pakhaiba thasire. Taliban ki masak nairaba cleric Sheikh Rahimul Haq Haqqani Kabul da bomb attack chatharagi bagi thaudokta secret and intelligence officials ki warol matungina phangdokle Afghanistan ki capital Kabul da leiba religious seminary amada attack chatharagi ba thaudokta Taliban ki cleric Sheikh Rahimul Haq Haqqani sikhi bani haire Mahong teklaban pa amna plastic artificial lake amada hapsilaga purakiba Explosive pokai hantuna suicide bombing sathagi bagi thaudok adu da Taliban gi cleric adu seki bane bomb pokai ki bagi thaudok asi kanana pangthok puno abadu khudaki waina khamga ngamdre Taliban na thaudok asi ki matang da investigation chatari aire Afghanistan da Taliban na mamang sahida sakdi pai khraba matung tarakpada Islamic State ki militants in bomb attack sathabagi thaudok singasi toina chathaduna lakpo oibana attack asi Islamic State ki militants in pangthok po olkitra abagi singnabati lairi bani aire Taliban ki kampu nasu Islamic State ki militant singasi mapanggal sontana da pakhona batara baso lobasi bafak ek line laksin bedingam thre masna marum oraga Afghanistan da Taliban asasan parakraba matunga sida laibaga sa santi amadi tangdu laita bo fium danjin ba ngamlakatra aibage laibo wafam adu taibuna ba oina thogle haire Greece ki idan manakta hi lakhibadagi me kunthra dagi yankhairom thiba khangkidre Greece ki khanong pok thang ba ithadamaga nagnana samudra gi akan be ithak ifom barakta hi amala kibada thiba khangkitraba migrant kunthra dagi yankai rombo thiba gi thabak chatharakpa namini sure ana Greek authority sina phongdorakle Turkey gi Antalya ka samudra khongpan amagi mafam amadagi migrant sing adu Italy tamna pokiba hi adu yumsagai segi akan bada sati raba samudra gi ithak ifom barakta lokibane Madura thiba khang kitababi kontra dagi yankairo Greek Navy ki vessel amadi anakpada leiwa Martian Jazz ohum na sagol senamit phawa leptana thi hongke Greek Coast Guard amana phongdora kibada Afghanistan Iraq amasong Iraq dagi oiwa myoi kun gamaban hi aduna Katfatos itat ki khanong poglamda nautical mile kontra gom doirom lapamba famda lokiba matung matam sangna kanatana rescue tawkhibadagi makadana maduda hingobagi myoi sing phangba leitre Taudoga du the hingobusina authority sing da pangdoki bagi matungina hi adu da punna myoi humfu dagi marforom tonglake Greek authority sing hari madudi samudragi akan betagi pombarakta hi lagli batu malenggi oina ising ki saruk dane tawgi masung rescue ki tabak de Greek authority sina pangthok ya pom mafam oi laibak thira taudoga du the hingoba myoi ani air force ki helicopter amana samudra dagi lokot ki amasong Katvados da Puki atai mihoi kun gatarit adna Martian vessel amada lokholaka makhoina jimsa gaisa namit ke nongtil da thongkiba mafam oiba coast ithata Puki Coast Guard na release tawkiba video da musing aduba Martian Jazz adudagi Coast Guard ki hi amada transfer tawba made madugi tungda makhoiba coast da pubagi saktam okay Authority singi matungina hi adu karigidamakta lokhibano habaki matangda khudaki oina sengna khangba ngamdrabaso area dugi nongsing ki phibam Padkidabag luidana akan banung siset ki amade ithagi pom kan hauke Middle East Asia amade Africa dagi Europe da changjafam thina bagi khwaidagi toina sinaba sea route ado Turkey dagi agency da leipa Greece ki anakpaitha ching yauri bane makha tarakpa atopa pauda military drones pangthoki bag marik leina na UK ki foreign secretary na Chinese ambassador kawat kre Beijing na Taiwan ki koibada military exercise pangthok pa loiraba matungda UK ki
Foreign Secretary Liz Truss namhaki office da UK da leiba China ke ambassador Zheng Zegong saman tawna ba kan kre. US House of Representative ke Speaker Nancy Pelosi na hoki ba thada Laivai da khongset amasat ke bagi pau kumoina Taiwan gi akoi bita chathar liba military exercise loisile haina Beijing da lautoro ke bagi roina na khongthang asi lakpane Conservative Party leadership amasung Prime Minister ki pham ki dam contest tawriba Truss na hai ki madudi Agna officers in the Chinese ambassador adubo kaukutuna mahaki lebaki action sing adubo explain tawhana da instruction pigre Yum sagasun amida for Secretary Truss na statement amada hai ki madudi Auki batha khara asda ekoina Beijing gi akan aring singbagi thabak hengkalapo uba fangle Beijing gi thawung asana lamdam maduki maratapa amadi tangtaba phibam ta ki bapire United Kingdom na China da khen abo wafum punama ki henba natangna source sinaba for sinaba tawdana ingna signal laikhai ta thokna ba taksile Foreign Commonwealth and Development Office FCD on hai ki madudi Pelosi ki khongsat ka mari lena da Beijing da Taiwan ki mayukda akan ring singba amadi umkhana ba hengkat an kadaba khongthang kaya Lakot ki bagamari lena Zhengbo samon tau ki bane Panmaya badi PLA Eastern Theater Command Taiwan State mafam makoina matam amada hekta lan sokna bi yaba gi phibamda patrolling chathagani ani jum sakishan meta phong tokre Nakalam rom dana China na lan gi damak siam sagani aikraba matung tarakbada Taiwan military exercise pang tokre China na lan gi damak makha tara siam sagani airubadaki Taiwan military exercise pang thokba hokre an official report amagi matungina phong tokle Auki basayol da US ki House Speaker Nancy Pelosi na Taiwan da khongsit pangthok raba matung tarakpada China na Taiwan gi akoi bida khwai gi chawna military exercise pangthok tuna several oiriba Taiwan ba China na sakti china duna loisin gani loksen gani hana kian bagi thong chathak raba matung tarakpada Taiwan ngasi atop live fire exercise ama bangthoke Taiwan na di China bu Pelosi ki khongsit aduna maram oraga China na military exercise pangthok liver adu Taiwan da landasin ba yanar ba rehearsal tawbani hairi bane Taiwan gi 8 Army Corps gi spokesman oiba Lawezia na phangdo khibada ngasi yuk makoi gi force na sena da nadarak pagi ngakthong na ba semsa po oina Hoizer amade target flare sing bakap ke Taiwan gi kha khamtheng ba poison am oiriba pingtung ta ngasi yuk pung nipan makhai tawa matam dagi exercise adu pangthok pa hokhi ba kaloina pung amurom chukna sa thagi haire Samudra Khongpan da artillery sing adu pareng sana khilaga lanmi sing na samudra damna Hoizer kafki lebak bu nimit da masig chap mara bamong da pingtung da military exercise pang thok rabane masida lanmi cha ke na sarugya ki ana military ki maikai dige phang doke Taiwan adi makoi na phang thok leba military exercise asi kya maru oina law ki de maramdi makoi na hana schedule to ki matung in military exercise pang thok pane China no war game pang thok pagi pagum pi bu oina military exercise adu pang thok panate aire Aighoina military exercise pangthok liba asigi marwaiba goal ani lai ahanba goal na artillery gi proper condition adu mathok pangthok lavra khangdok paga loina na mawai maintenance condition adu yangthok pani aduga ari subara mamang sahida pangthok ba military exercise adu gi fal adu phangbra yangthok pani hairi China gi military na exercise pangthok pagi thabak loichelle adumaina makata na exercise pangthok ki gi ana phangdok raba matung da khwai dagi nauna exercise asi pangthok pani China na military exercise loisin ba tarabasu asigumba makal ki military exercise sing makhata na pangthok tuna lan gi damag sem sakani lautok raba matung tarakpada military exercise adu pangthok pani yam sagasan bita phone ki ba China gi tongan ba white paper amada China Taiwan Affairs Office na hai ki bada Beijing na Taiwan gi mekta forces na bagi wafam thado palaite karigumba tangai fataba matang lakpa tarabade lokot pamthok action lokot kani aikoi na Taiwan ga santi oiba mong da punsen na bagi damag sem satun lai hai Ukraine na Crimea da leiva air base da attack tawduna Russia ki warplane mafan thugai gre Ukrainian forces na sathagiba attack da Crimea da leiva air base amada faring na pokai ki ba kaloina na Russia ki warplane mafan mang ta gre ani jim sagai sanamit da kip da fang dokre leiba ko namit ki blasting atu aircraft mang ta ki natragana air base atu da attack sathar ki ba ki wafam Russia ki mai ke reject tawgre Tawgi masang satellite photo sing nadi yam dabla base adu da leiva fighter plane tarit mafung para mangan takhan bakaloina na atai kharasu kairam ba yaba ki mongtot ke Ukrainian officials in air base atu da pokai bagi tawdok sing adu ga mari leina na haunabi matungina official oina claim tawdrabaso sagi air base atu da section hauda badagi maiku sinapami amana mai awan badagi pokai bagi tawdok sing adu thola kebeni ana Russia ki explanation adu na karem na ke analyzing na su Russian explanation adu maram chade amasung Ukrainian forces na Ukrainian force in the air base adu the anti-ship missile sing sin adun attack tawkiba male aige
Karigama Ukrainian force in the Tangai Sena Crimea the labor airbase atu the attack to Maduda. Labour plane kaya makan takkan kiba orabadi madu peninsula adu the labor Russia military site adu the Satava Han Bamaru ever attack ni Analawane. Crimean Peninsula asikumzali singani taragamari da Kremlin na Ukraine dagi loksin kibani Russia na saki shinaduna. Mamang Ukraine gi mamang da Ukraine gi khatang palam dam da lairiba targets in the yard striking chataba laikrabane. Nakalani makiwana Crimea as strategic amasong symbolic significance sauna labor mafumni aina launai. Ukraine Crimea bu Russia ki sarkoina recognize tawgada bani abasi lana du bolosin na Kremlin gi maikedi gi thamliba maruiba condition singi manung da mane. Amarom da Ukraine Russian singbo peninsula atu ki amadi atai occupied territory sing da ki tak thokani ana wasakle. Miyoya masi ki bagloina atai miyoy taraga mari asoka pandangan ki ba Pokai bagi thaudok sing aduna anak pada samudra mapan gi area pomba maikuna kwachelan gi bagaloina na. Turi sing mi paitun de siana ki video force khara da building khara gi thongnauk sing mang tak pamade. Walna sing basing hobagi sakdam huba fange. Crimea ki regional leader Sergei Asyonov na phongtok khibada apartment building kaya amangata thokraba matung da resident chani yankai room temporary housing da lahan gre. Pokai bagi dauduk sing aduna peninsula atugi hotel sing amadi samudra mapan ki lam sing da thoidongna amangata thokhiba leite ana Russian authorities na phongdoke. Panbaya badi peninsula si Russian sing na pamna ba morwibat lam koifa mamade. Tawgima social media ki video post khara da Russian tourist na mayum lom pang da lambida ka tong tu na tamna chatpot ke. Nagalam barom dana Russia na bomb kapsilak padagi Zaporizhia nuclear plant gi radiation center kya amagata thokle. UN Security Council ki mifam pang tuktuna Zaporizhia da leiriba nuclear plant asigi security den nungnangba leiriba asigi matangda Kanadring egi mak oina Russia amadi Ukraine lebak anina nuclear power plant asida amana amada bomb kapsilagi an maran sida bagi thong chathaduna lakli an official report ki matungina phangdokle. Russia amadi Ukraine ki maiketi ki plant aduge radioactive storage area ki manak nakpa mafam da rocket manga tasilaktuna fakai ki Zaporizhia da leiba nuclear power plant ase Europe da khwadagi chawba mawari bane. Handaki namit khani ki matam masida nuclear power plant adugi manak nakpa mafam da kana khothokna bagi thawong sing chatharakle. Ukraine Nuclear Agency inar kotum na haiki bada haujik nauna Russia na plant adugi manak nakna bomb kapsilakpadagi reactor 6 ki manung da Wandi amangata thokpa loina maiku karak pawure amari radiation center kya amangata thokle. Ukraine ki power plant asi Russia na control tawduna lairi bane. Ukraine di Russia ba power plant adugi manakta lanmi amadi ko sukulai sing paicinduna thamlaga. Ukraine da ki lanmi ki poison da attack tawbagi thong chatharakle. Nuclear power plant adugi manak nagna lairi ba Russia ki lanmi sing aduna attack sa tharakpa matamda Ukraine ki lanmi sina kut halak doi haiba asi khanbadagi marwaina attack adu satharakpane. Barakasida Ukraine ki President Volodymyr Zelensky na section warol piradon haiki bada karigama nuclear power plant aduda Russia na kudong tiba thogan ba tarabadi Chernobyl nuclear power plant da Englising amagasa pan marfuga taruki matam da thoki ba nuclear disaster adu da hena sathi ba oigani haire. United Nations ki chief wariba Antonio Guterres na haiki bada nuclear power plant adu gi akoi bada khothokna bagi thawong sing sathabana disaster ma thokan han bagi maram oigani haire. Mana lansong ariba nakal animak da power plant adu gi manak nakpa mafam da yengthina bagi oiba thawong sing lep na bo from taksele. Ukraine ki khathang bada leiriba Soviet era ki nuclear power plant ase Mars ta hakolak pasaruk da Russia ki lanmis na capture dauki bane. Russia na landasin ba hoki ba matung ikan kana da power plant ado capture dauki bane hari. Zelensky video link ki kudang da Copenhagen da Ukraine ki donor conference da warol piradon haiki bada Russia na nuclear power plant ado ki manak da battlefield on thok na da bahonariba do nuclear disaster thok na da bahona bane. Mana Russia lebagasi terrorist state ama haibadu oirabani na hiana kanba sanction thamjena da wafamsu taksilibani haire. Maka tarakwa atopa pauda China na Nepal da $1 chamaga marfuga mathoy ki mateng piragani. China na sahi asli Nepal da $1 million chamaga marfuga mathoy ki mateng piragani hana law thokre. Wafamasi China ki foreign minister Wang Yi na jim sakai sanamita King Daud Nepal ki maki lekmanaba Narayan Khadka galoin na pang thokiba mifam amata law thokibane. China ki state councillor su wariva Wang na invite tawbada ki Nepal ki foreign minister Khadka China da nabit humni ki khongsata lairibane. Khongsata do auki bas older US House Speaker Nancy Pelosi na masana lengak sabai that Taiwan da khongsata masat ki badagi
China amasung ithad asiga gi marakta ongkhat na leiringai marakta pangthokpani mifam aduda khatka na Nepal gi wenadi one China policy asiba funing ani longdana sawali haidana nauna fan ke amade Beijing gi mayokta Nepal gi lamgi saruk amada sinaba yhaloi haina thajaba pege Onabadu da China gi foreign minister Wang Nat nauna haiki madudi China na condition thamdana Nepal gi sovereignty ningtamba amasung territorial integrity leptana sawali Kathmandu da leiriba Nepali government gi priority matungina paikaliba lebak asigi sago thorang gi thaba punamakta Beijing na bateng pangkani ansu wangna khatka da thajaba fike Nepal da inong sel thugi pateng pibagi wafum dan datana nakal anina atai agreement abadi understanding kya su purake Nepal da uji chemical fertilizer fanglak tabadagi sati raba problem ama leiriba du yanglaga China na lebak asida chemical fertilizer pibagi wafum yakre Foreign Ministry na statement amada haiki madudi Nepal na haijabadagi chemical fertilizer pibagi wafam asi China na pungning tawani oiba maungda khanaragani ana thajaba pibada natana Nepal da chemical fertilizer plant abaling khatnabagi feasibility study tawragani ana su thajaba pire Singnaningai oiba Islamic attack amada Malian soldier nifogani thoi harkre Desert town manakta leiba mafam bada khangaudana Malian soldier singi patakta attack satharakpada Malian soldier nifogani thoi harkre aduga kungani thoi na kahena asoka pandangan kre ari Thaudokasi hokiba nomaiching namita sathagiba attack amada pamdaba thaudokasi thogibani aina malegi government phongdorakre attack adu Islamic State ki kangpuna tawramba yai aina singnabasu phongdorake handak thogliba attack asina sahi asigi wanadi khwari tamthiba Malian army gi matakta sataba attack hoire sahi dara hianbagi mamangdagi matam changna Malian soldier singa mafam adugi militant group singa akan barlan kapna duna lakibani militant group sing adu West Africa ki sign region dagini haire Tokiva at Edegadu the Malian army ki unit singnasu akan bangwang da khud anduna terrorist ki kangbuda makal maka kaya ki nongmai sin aduna kapna kibani atwa Islamic State ki lanmi sing aduna drone sing sin aduna explosive car bomb abari artillery kapsilak padagi Malian ki lanmi sing adu kahena asoka pandang kibani andelenga ki mekai ki thadoropa cherol amada phongdorakle nakalani ki weba lanpam aduda Malian ki lanmi sin yang nabagi lanmi kuntra ka taret akan balanpam aduda har ki ana claim tawri Malian ki meke de kisulan pham adu da hana dama khoi ki lanmi tara ka taret har krama batung da atopa lanmi mafan amana thiba khangtana mangkre hari Mali hari baleba kasi military jundana rule tori baleba kamani masikum sing listing ani kun phawdadi democratic government oine lerambane military na lega pai kraba matung da gileba kasida hana sunaba amad hingsa gi thabak chathatuna lagle lega kasi gi lanmi sing da atopa lalawlup sing na attack toropa gi thabak kasi Mahujagi wepamo amada sanaduna laibugum miam thoiduk na khanadabugum laithorakum matamoire hana sucherul asin makhata na phangdorakle India Myanmar ngamkhaida Myanmar lanmi singi batakta chathava attack amada lanmi manga atkre Sydney State Halam Township ta based over Myanmar lanmi singi batakta resistance force na kan bamongda landa sathabada mafam aduda leiramba Myanmar lanmi ki officer amakyauna regime adugi lanmi manga atkre ainangasi Resistance force na tadorokpa warhol amada phangdorakle Resistance force na attack toriba mafum adu Myanmar amadi India gi ngangphai manak nakna leiba Rikhauda town manak leiba singi singdol amada leiba Myanmar lanmi sinda target tawdana nongan regai mamangda sathagiba attack ne mafam adu Myanmar lenga ki mayukda leiba tongan ba anti regime group kana active point leiriba mafam ne Resistance Force ki member oriba sin National Defense Force CNDF ke senior leader amana phangdorak pada makoi ki landa tu the army officer amadi kaina sokan bangam kre aibase sabsana khang bangam kre Officer Lieutenant Colonel Y Mio Faingdi makoi na kap ton har kre aiba chapchana khang le dobo adoba lei ki sing adugi masak maming dik khang bangam dre man fangliba pawo tu Myanmar ki military manung dagi yamna thajaba paw amagi batungina khang bangam bani an sumana phangdorakle Civil Defense Force ki Civil Defense Military Belicia wariba lalawlob asigi spokesperson side na phangdorakpada sadaki ba attack aduda atopa makoi ki pandam manaba lalawlob kharana so sarukya ke lan kamnar ba matung da Myanmar ki larmi mari su makoi da sangjarake haire sangjarakla ba makoi mari adu Civil Defense Militia da join tawre adu bahaju phawagi onati makoi da khulai sinat and spokesperson asna phangdorakle Atopa pawu amada nakalani ki uba lan barak aduda Myanmar lan mi ki mai dagi kabrak pada ordinary cell amada mi leiba mafum amada dasilaktuna liang thamang kauba mioi ama hat ke duga maga nangna leimina ba mioi ani amasu bomb masina fantuna satin sogan ki hairi
Taiwan pressure pibet China gi anova toina thokpa matawasi US na yaroi Pelosi. Taiwan pressure pin na pagi damakta military drill tawtun aircraft passion na China na chatharliba anova adu butwan dana. Mahausa gi matau malakpa thousan singchi United States na ayawa fi bangamloi hena ikui dana. Taiwan da watu koi bamong do chaluba United States ki House Speaker Nancy Pelosi na fangdokre. Pelosi na Taiwan da thungiba adu na maram oiduna China na hokiba tang mari dagi tarit fawa Taiwan gi akoibada asobo war game sathaki. Madu schedule loirba fawda makha amuk sangtana mamangda amuk to ukidba sangda lan tamba gi thabak sathaki. China na anokba adu batuina tawba thausil amma mahausa gi matau tana ba honare haibasi aikoina wo phangi madu aikoina oithokan ba yadi haina Pelosi na China gi khanaba hobagi matau oiba military drilling gi matang da fangdoki. Aikoina Taiwan da chaluba adu China gi maramda wari sana da banate aikoina Taiwan bo thakat ba fangdok na ba chalubani China na Taiwan bo to khaina tahan ba ngamloi haiba akoi gi maruk mapangi mariedu unna ba chalubani Indo-Pacific asi ningkha tamba mafam oina ba US na puning lebri habado kongjang adu na mayik sing na taki anana Nancy Pelosi na haike resource marang kai ba Indo-Pacific lamdam masida China na mapanggal mukto na kian bagi thabak kya sa tarak maramna US amasong atay world power sing lamdam asin ningkha tamba samudra gi lambi simpuna bagi mafamda hangdok pa lamdam ohinda ba yadi haina tuina haire aroibeda content sing asigi markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punamak pathaga jari channel asin adom da kana badi subscribe to be business subscribe to be ramoloinana like and share to busuka bi kanuk namak po amakhanna thaga jari